Arambai News Guwahati da Mithilongi Pau Tabiriba Singbu Yan Hanbumukta Chingangbam Suzitrani na Kurumjari. Husing a Sigi Samlapa Mariba Pau Sing Lawirase. Manipurgi Tupulda Maram Chingning Kaibagi Tamtiraba Tugokta Lakidraba Railway Engineer Kamles Talukdargi Hakchang Ngasi Puraktuna Maki Pokpam Makha Asamgi Dubri District Manung Chana Golokgansta Aroiba Mathomangam Pangthokre. Adubu Mapuroibagi Hakchang Yauriba Kofina Dubu Kolaga Mirol Libi Maki Loinabina Tengtha Naoina Kapadu Ubada Mayam Tamoi Kainaki. Maragasida ngasi Hakchang ahum amasu rescue team na lokthokpa ngamkhre masi tharaga punna hojik phawbada Hakchang yankhai mari puthokpa ngamkhre taret thiba phangdri makoibu thi humbagi thabak leptana chatharibane hojik manipurgi pauda Laurok Pantha Matamasida Lomi Singda Urea Har Piba Ngamdabadagi Khoisaunaraba Lomi Lishing Ani Henbana Ngasi Ayuk Lamfil de Lariba Agriculture Loishangi Hargi Godon Koishinduna Tamlaba Matung Godon Tugaiduna Manung de Lariba Har Sing Mapanda Putoktuna Haidokre Amadi Jaikai Ngasi Har Yengani Haibadagi Narang Ahing Nongyai Matungdagi Har Lonanaba Lomi Kayana Lamfilgi Godon the Laktuna Lainaki Aduga token paiba mioi khara khaktamak har pigani haibasi chatnaba yaba wafam nate lomi bu asuk yamna wahan basi CMN Biren gi meeting changbiu haina lomi singna pendana lauki Lamphel police ki team amadi ahen ba state forcing laktuna thokdoga dubu laksin khi Haukiba pung kunmari asida Manipura COVID ki anoba positive case nipumanga phangkhre Maragasida Kanglai Pakta COVID case na hona na thingnaba haurakpa oza amadi mahairoi sing fawba positive oiba kaya yarok liba sida mideng thamlaga social distancing ngak na cheksinna oza sing amadi mahairoi sing class tongnabagi thorang sinbiu haina Students Union of Kanglai Pak Sukhi General Secretary TH Arun Kuman na thadorokpa chirol amana phongdorakle Inglisingani kunithoigi bosem na loba class 10 examination da chada humbudra taruk pass tawduna yamnamak result phazarabasu covid na maram oraga class 8 9 amadi 10 asida mahairoi singna mahi masing tamba phangki dabana maram oiraga mahairoi singi academic atmosphere da chauna akaiba piutanatana class 10 examination thaba matamda mahairoi singna khudong chadaba kaya mayoknaba uba phangki Maramaduna class 10 examination da subject ani fail oraba mahairoi singbo compartmental exam sinba matamda chahi manghandana examination thaba yahanbiu masigi matangda CM amadi board authority gi meeting changbiu haina All Manipur Students Guardians Organization gi General Secretary Sumati Saugrak pamna thadorokpa chirol amana phongdorakle Jiribam district ke Uchathol village talaiba community hall da Manipur State Rural Livelihood Mission Block Mission Management Unit Jiribam CD Block Department of Rural Development and Panchayati Raj Sinduna Laraba Muthalasi Haibagi Pandam Galoina VLF form tawkre ngasigi formation aduda Thopugadaba Singsu Khanke Thoromaduda self-help group tarukna saruk yaki Nupi Singda Hena Empowerment Piduna Kunai Amadi Masa Masagi Imungda Hena Nungayai Pava Ngamlagani Haina W Premchand Block Mission Manager na Phongdoke Ngasigi Thoromasida Lead District Manager Waikhom Birendra Nasu Special Guest Oina Amadi Uchathol Pioneer Club ki member Singh Amadi Maroiba Mishakaya Habdi Ranjita Jisushila Amadi Yening Hunbisu Saruk Yaki Maragasida Jiribam Harinagar Dalaiba Lamlen Kun Community Hall Dusu VLF formation Taukre Thoromaduda Thopugadaba Singh Khankibaga Loinana self-help group Mioi Tarana Saba group Nipana Saruk Yaki Ngasi ayuk Jiribam gi Ima Kaithel gi Turel Thangba Sarukta Turel Lerai Ningkhaibagi Yumnak Manga Isingna Chentagiduna Amanga Takya Thokre Numidangi Matam Natabina Thoidokpa Mishimina de Yauhokide Jiribam Municipal Council gi Surjit Masamak Sulaktuna Awaba Taraba Miamgi Lepam Chapam Sinlanki Hogzik Awaba Taraba Imung Sing Imakaithel gi second floor da Changjafam Logduna Lainari Jiribamgi SP KSH Ravi Kumar Masamak Yauba Team Amanasu Todogasi Yamnamak Kanna Panabaga Loinana Angama Mating Pangli
Jiribamgi Babupara Mayonda Laiba Punjab National Bank Building the inaugural ceremony of currency chase haiba thorum ama bank asina sinduna hokiba July mapanda pangthokre. Thoramadu da chief guest oina Muhammad Asauddin MLA, guest of honor oina Satyaban Ohian, General Manager Government Business Division PNB, special guest oina KSH Ravi Kumar SE Jiribam Amadi James Hangsing ADC Jiribam na saruk yake. MLA Asauddin na Boro Bekramadi Gular Tholna Chingba Manung Hanjinan Leba Mafam Singda mini ATM hanganaba wafam taksin ki. Haukiba pung kunmari asida Assam da COVID ki anoba positive case marputaruk phangkre. Mizoram da Yankhi Mapan, Sikkim da Kuntrani Pan, Sikkim da di miyoi ama laikide. Amadi India gi oina haukiba pung kunmari asida COVID ki anoba positive case lising tara taruka chatruk humbudrani pan phangkhe. Miyoi kuntaruk na COVID na maramoiduna laikide. Prime Minister Narendra Modi na ngasi anoba Parliament building gi yumthakta National Emblem kas maikum hangdokre. National Emblem asi bronze na sabani kg lising mapan ga chonga lumi aduga masigi awang bana meter taruk dasmik mangani. Kg lising taruka chonga muk lumgadaba steel structure amana emblem asibu ngaktuna thamle adubu IMIM TMC Congress yauna opposition party singna protest tawrakle. BJP gi mangakan bagi maongsi emblem dagi hena wangi BJP na federalism bu hathokle haina TMC na akan mamaral kya sirakle. Nakalamarom da IMIM na Lok Sabha gi speaker na masi maikum hangdokadabani Prime Minister na maikum hangdokpasi lali hairakle. Sri Lanka gi President Gotabaya Sri Lanka thadoktuna chenkre hairi. Speaker gi wafam matungina de President anak palaibak amadalai haibagi wafam su phongdorakhi. Lagliba July kunda Sri Lanka gi anuba President khalagane. Opposition party singna sel thumgi awabase kokhan bangamna ba all party government ama semlaba yana leirakle. Aroiba danga sigi tentak pamaroiba pau khara. Assam gi Sevana Loba SSLC amadi Assam High Madrasa gi compartmental parikya gi routine thokre. Lagliba July kunmanga dagi horaga July kuntrada loishingane. Guwahati dagi Sneha Parikna NTN na ngasi lauthokiba G-Men English ngani kuni thoigi result ta mark chahum gi manungda chahum phangduna puari ama semkibaga loinana topper singi manungda su mahak ama oiba ngamkhre. Panbayai G-Men session 1 gi result ta mahairoi taramari na perfect 100 habadi chamagi manungda chama percentile fangbangam ke. Dima Hasau da angang unagadabi miron binupi amabu thoi dabagi damag MBBS doctor ama yauna medical worker mapan lengak na thabak tagi suspend tawkre. Manipur chahi tarani thoi makhagi angang sing COVID vaccine kapthok tribana angang sing asi school kahangadra natraga kahaloidra habadu cabinet ta puthokna khanaragani haina Manipur gi CM N Birena phongdokre. Imphal da pangthokiba akhanaba thoram amada ngasi CM N Birena Kaya Kalpa Award Sing Yantokre. Star Cement na Meghalaya gi CM Relief Fund da lupa lag kunmanga donate tawkre. Arunachal Pradesh ki Deputy CM Chauna Men na Manung Hanjina Leiba Changlang District ki Vijaynagar dagi Miao Yobagi kilometer chamaga yankai tare dasmik manga taruk sangba lambi sembagi thabak mapung phana loishille haikre. India da khwaidigi sangna hingkiba Royal Bengal Tiger Raja laikhidre mahak chahi kunmanga sukre. Ngasi thokiba UN gi report matungina mathang chahi dadi China dagi henduna India na malemgi khwaidigi missing yamba laibak oiragani haina project torakli. Aduga chadliba chahi asigi November 15 dadi malemgi missing asisu billion nipan yoragani haibagi forecast su UN na pirakli. Japan gi Prime Minister Kesido gi LDP na Upper House Mikhalda ngasi yamna chawna mai pakre. LDP Komeito Coalition na yamna mak chawna mai pakhe. Maharashtra gi Gadchiroli district ta ichawgi tamthiraba khudung thiba kaya mayoknare. Educational institutions sing numit humni gi oina chuti lauthokre.
ꯁꯦꯟꯇꯔꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯃꯉꯥꯒꯤ ꯑꯣꯒꯁ ꯑꯍꯨꯝꯗ ꯈꯨꯌꯦꯛ ꯊꯥꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯄꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯒ ꯇꯔꯥꯇꯔꯨꯛ ꯄꯣꯏꯟꯠ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯑꯅꯧꯕ ꯏꯗꯤꯇꯦꯗ ꯚꯔꯖꯟ ꯑꯃ ꯆꯠꯅꯍꯟꯅꯕ ꯅꯨꯡꯗ ꯂꯧꯇꯨꯅꯔꯤ ꯍꯥꯏꯅ NHNIMꯅ ꯀꯟꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯨꯄ꯭रीम कोर्टना लुपा क्रोर कयागी वाथोक्ता चेनबा हौजिकना मिचेन ओइना लेरिबा विजय मालयादा था मरी जेल लैनबगी चेराक पीख्रे। कोर्टना हाइबा इंदबगीदमक महाक चेराक असि पीखिबने। तमिलनाडुगी अम्मा लिगेसी लांदा EPS ना माई पाख्रे। ओपोजिशन अमदी शशिकला खुदसमनबा याना लेरक्ले। ED na amnesty की अमोट पकया पुथोरखरे। क्रिमिनल लौतुनबदा यावबगा लोइनना राइट्स की मिंगदा लुपा मिलियन कया चाखरे हाइरी। काश्मीर इंग्लिसिंगमगा चमापन मरफुमरी मिहाद अमदी नुपीसिंगी प्रोजेक्ट कया सेल तान्नबगीदमग सिजनखी हाइबगी मराल कया सिरखले। नोवाक जोकोविकना ऑस्ट्रेलियन निक किर्गियासपु मरी तरुक तरुक अहुम तरुक मरी तरे तरुकता माइथिबा पीदुना तरेलक सुबोइना विंबलडन अमदी कुनमाथोइ सुबा ग्रैंड स्लैम अमुकसु लौबा ngamkhre। पोर्टुगालदा अकनबा मैसा मरकता लानमै चाकपगी थौदोक मियाम कननबा होटनबदा अचौबा अवाबा अमा हाइबदु ओइरी। अमदी टेस्ला अमसुंग स्पेस एक्स की CEO इलोन मास्क की मथक्ता लीगल एक्शन लौननबगी फिरेप ट्विटरना लौख्रे। मसी हंदकता हाइबदी इकुई कुइद्रिंगै तौनखिबा इलोन मास्कना US डॉलर बिलियन निफु मरीगी टेक ओवर डील कक्थनबगी वारेप लौखिबगी मतंगदा ट्विटरना इलोन मास्क की मथक्ता एक्शन लौखतनबगीदमक खनबा हौरखिबने। ngasiगे radi Arambai News Guwahati da Maitilon gi paw sandukchaba matang asta loishinjabga loinana tabiriba singbo amukaso hanna khurumjare।